Manipur University ki BC Oriva Journal Singi Delhi da leiba yumda helper oina papu kiba nupa macha ama thiva khangkidre thiva khangdriba nupa macha adudi thokchom tomchau sing apokpa TS Manglem Jau Sing Chana Mayai Lekai Telodagini Haukiba numit 15 gi mamangdagi Delhi da chatkiba nupa macha asi nahandagi hanjilaktre hairi Glory Children Home gi Children Committee Fund dagi home asida leiriba nupa macha singna home amadi adoption center asida thabak tawduna makoibu yengsinbiriba mache singbu chahi asigi chakaubuna lakpada mache sakna angamba khudol piduna harau tayamna chak saminabagi thoram ngasi pangthokre Manipur University of Culture gi hauzik chathariba niyom chadaba admission process khudak ta leptuna anauba process semdravadi khongjang changsilagani haina All Manipur Music Association amagi secretary Arambam Ravindra phongdokre Manipur University of Culture gi nauna MM Music tamnabagi thokiba notice ta Manipur da hanadagi leiriba Sri Sri Val Mukunda Dev Music College Government Dance College amadi Jain Dance Academy dagi lakpa mahiroi sing tambagi ayaba pidaba asi Mapi mapa oiva singna macha singbu hatnaba hotnabaga chap manai haike Maitai lipun ngasi COVID-19 positive oiraba Chief Minister Nongthombam Biren Singhi hakchang fagalaknabagi damak sanamahi kiyong da lai khurumduna thongni jakre panbayai Chief Minister N Biren Singh haukiwa nomaizing numita test tobada COVID-19 positive oire haina confirm tawkhibane Nakalambaramda Thangal Jati nasu COVID-19 positive oiraba Chief Minister Nongthombam Biren Singhi damak Taibang Sema Mapuda Thongni Jakre ngasi Thangal Jati gi miyoi kyana ningthau famda lai khurambagi thoram pangthoke Kangla Tombi dasu Nepali Jati kyana Chief Minister Nongthombam Biren Singhi hakchangi fibam fagatnaba ishor da thongni jakhe ngasi Kangla Tombi da leiba Siva Mandir da lining laishon gi thoram pangthoke Yumnak sagai hongkrabi ningol sing amadi piwa singa unaduna punna chak mathel Chindam Minava Yaifa Thauzal Pinava Numit Ningol Chako Numit na lakpada Manipur Pollution Control Board ki chairman chu oriba Oinam AC gi MLA Laishram Radha Kishorna miyamda Yaifa Pauzal pirakle Ani suba Prithvi gi lanjau gi matam gi ariba bom chama kunithoi ngasi more gi yungi hingkhol amadagi fangkhre Bom adu more gi ward number 9 Gangte Bengda ngasi ayuk pung 10 rom taba matamda Thangkho Tinlan Gangte gi yungi hingkhol lagi JCB na leibak tawbuda thengnarakibane